Imes PAODAM yang tabiri basingbo ahan waktada binita naram noksa bagaloy na kurumjari. Hauzik PAODAM asigi maroy pau pijari. Hayengi Republic Day full rehearsal amasung Arambay Tengol gi meeting ga mari lena Kanglagi akoybada akan ba section tharang lakhatkre. Spread love everywhere you go haiba thimda Gaan Ngai gi tharang pangthokre. Manipur lenga kaya naba purakpadagi kuki militant sing na hat kraba mioy mari gi haksang lokre. Loyana devotee lak ahum henbana Ram Mandir da lai kurumba lak nakhi. Mapungayo Paulo Birase. Amukta oi khidriba mongda ngasi Kanglagi akoybada Republic Day thorangi mangoina security ga kanba section tharang lokhatkre. Security ge lokhaliba section thorangi phibam ubada miyam mi paiba poknare. Republic Day gi mangoina hayeng ase full dress rehearsal tongna ba lengak na Kangla sangbada athingba thambaga loyana Imphal manungi akoybagi lambi sing chathok chasinda hairiba rehearsal loidri phawba ahongba leiragani haina lengak na order thokibasu leikre. Nakal amadana Arambay Tengol na hayeng ase Kangla da lengak pasing yauna miyamgi mihut singa Manipur da hauzik oiriba phibam asigi matangda chapchana warep ama longmina ba mefa ama pangthok na ba phongdokhibasu leikrabani. Arambay Tengol na Kangla da Tampaki Minister MLA amadi MP yauna puna mifam phamnaba lauthokiba maramna Arambay Tengol gi thomising na mifam mamangda khulaiga loyana Kangla sangnaba hotnare masibu athingba thanunaba gidamak Imphal West SP na Kangla gi sangpham akoiba singda akanba section tharang lokhotnanaba gidamak order ama thokiba dugi matung ina hairiba akanba section tharang asi lokhalakpani hairi. Section tharang lokhapas da su Imphal West ki SP KSS Sibakanta masamak yauna ngakseli loyana konung mamang da su Imphal East ki SP yauna section tharang lokhatli thokli beirang asi waroishin ama purakna ba haiduna lenga ki phamnai ba singa punna mipa ama pangthokna ba hotnari ba si hauze ori ba phiba masida miyangi maikai dagi mai pakpa ngamgadra ngamloidra haibagi wahang amadi sauna hangnarakli. Nakal amarom Ministry of Home Affairs ki miyoy humna saba Akhanaba tim ama Imphal da thunglakiba loyana Arambay Tengol ga ngarang wari sanakibani. Wari sanaba adugi matangda Arambay Tengol gi thomi korongan ba khumana social media i khuthangda thadorakpa amagi matungina point taruk Ministry of Home Affairs ki mihut singda thamlakiba loyana hayeng gi mifama dumak Kangla utra mamangda chathagani phongdokhibani. Oiragli ba phibam asigi makha tarakpada ngasi nungthil Rajya Sabha gi MP oiriba Manipur gi ningtholai semba sana zawbai konungi yumda BJP gi National Spokesperson Sambit Patra yauna mifa ama pangthokli haribi mifam asida kari khanaribano haibagi chapchaba pau phangba ngamdri. Lakliba January gi tang kuntaru India ki Republic Day asida Manipur miyam na yum dukan meira sang club singi office kaithel sing amadi miyam tin mafam kaya da amuba phiral thetuna Manipur da hauzik tholi beirang asina Manipur yel homi kaya na aduki matik awaba mayok nariba si mayek sengna India amadi malem gi miyam da khangalasi haina Protection and Preservation Committee Manipur PPCM na miyam da pauzal pirakli. Miyamna amuba phiral asi ayuki pung 8 makhaidagi haibadi India gi 105 suba Republic Day gi thoram hoba matam adudagi thetpa hobiyu hauzik Manipur da kuki jo singna mayai kaba nisha thaba lalonba pambadagi amadi lam karambadagi Manipur thugaina honarakpadagi misimina yawba sathiraba irang ama me ahum dagi thorakliba sida Manipur miyangi manaba lingjan amadi India lenga ki thongadu khamthena yaningde haibadu Republic Day numita amuba phiral thetuna utminarasi hainasu PPCM na miyamda appeal torakli. Hauzik oiriba leba ki phibam asina maram oiraga handak pangthokadoriba Republic Day celebration tha the Disabled Development Association Manipur amadi Wheelchair Basketball Association Manipur gi oina saruk yajararoi haina ngasi pisum singa macha ground da pangthokpa paugi mifamada Disabled Development Association Manipur amadi Wheelchair Basketball Association Manipur gi mihut singna loyana association se advisor soiriba social activist Dr. Kiran Yendram Bamadi General Secretary MD Yunus Khan anina media gi thongda phongdokre.
लोइनना हक्सांगी फिबमना फिजिकली सरुक याबा ngamdaba maramna morally khulngakliba isilinaw sing amadi mipum khudingmakpu ikai khumnaba utpa oina satliba sahi asigi oina saruk yararoi haina amata oina warepnara matungda ngasigi press meet asi pangthokpani haina advisor Dr. Kiran Yendra mamna phongdokpaga loina persons with disabilities khudingmaknasu satliba sahi asigi oina saruk yabidanabasu appeal tawki karigumba tangdu leita aduna हानगुम पुंसी महिंग अमदा अथुबदा पुरकपा ngamba taragadi lakadoriba sahi singda soidana saruk yazagani hainasu makhatana phongdokki ai kuding gi na koi ri public sing participate tawga koi person with disabilities sing ji amatura levin aduna koi lewa ki ro mayam issue mayam su dum yaw lai adamu ngasi de koi lewa si giram da masida horiba mai asi mutappa ngam da mong da cha lai basina koi ta sing na object sugumba koi any government की ओइबा नत्रगा प्राइवेट की बोर्ड कोई तसेंग हारगरी नुंगाय फोक्तोपा नत्रगा एनी अतोपा थबक थोरम सिंगदसु कोई हुजिक तसेंग याम असु वाना ले फिल्म्स दा पार्टिसिपेट तौसे सुमरोय ताना खल्ला कांदा कोई अंदकी ओइना कोई डिसेबल डेवलपमेंट एसोसिएशन नम दुगन जे बास्केटबॉल एसोसिएशन नि पुल्ला कांदा कोई अपन बगी फिरे अमो लौर कांदा कोई अंदकी ओइना दी रिपब्लिक डे से पार्टिसिपेट तौरकुमसी लाकदब सही सिंगदा करिगुम कोई गम द मणिपुर द हुजि हौरि ब मई सिंग मुतत किदना इन चिकपा शांति लेबा लदम मम ओरिपा तारगदी मखा तानो मांग जाव बोदगुम यावसी Handak pangthokadoriba 26 January Republic Day gi thoramda Liberal College ki mahiroi amata saruk yaroi thoramasi sogoloi haina Liberal College Students Union LCSU gi serol amana phongdorakli serol asida palibadi haukiba sahi lising ani kulumdoi gi me ahumdagi kuki narco terrorist singa satharakli ba lanasi tha mapan surakla phawba kumai gumna yengduna leiriba asida Central Government ki thawang amadi Central Force na mitai misam sing da sathariba ka hemba thawang asibu yaning da phondotuna Republic Day gi thoramda saruk yaroi dabani lana sige sumba wakhai ma purakna ba Central Government amadi State Government atuba da matik chaba thabak lakhokadabani haina Liberal College Students Union gi sero sida phondorakli Manipurda mamang sehigi megi tang ahumdagi kuki narco terrorist singna Maitai da landarakpa thamapal phajlakle matam sana landarakpa sida Manipur amadi Central Government na waration purakpa ngamdabadagi praja sing kham thengna wanare maramaduna thasigi tang kuntarukta pangthokadoriba Republic Day thoram Bisnupur district leiriba praja sing saruk yabidana ba Bisnupur akoiba punballo balgi president L Devasana phongdokre wapama sing asi Bisnupur da leiba balgi office da pangthokiba pawgimi phamada Devasana phongdokibani mahakna makhata na phongdokibada kuki narco terrorist singna maitai da onsin duna tathargliba proxy war asina maram oiduna Manipur da khundari ba yelho puru kudimakta hakthengna amadi nakoina na awabagi saitheng piri proxy war asida maitai misam kayagi punsi mangbata natana yum lanthong kaya mangan ta ankre miyoi lising kaya mayum makai leitaduna relief camp ta sangjafam loduna leiri Miyangi mihutna lengak jaba Bharat kumba democracy satpa lenga amagi khwaidagi ihan hanba mathawasi lenga adugi manungda leiriba miyangi punsi amadi lanthum ngakpani maramasna India gi bona fide citizen oiriba aikhoi khwai punamakki punsi amadi lanthum ngakpi senbiba ngamdrabanina Republic Day celebration da praja sing yawbagi wahanthok leite Bisnupur district asi lana khwaidagi sonba district ama oiri district asi manungda lanjaidraba Misam kaya gi punsi kaya mangkre maramaduna Bisnupur akoiba punballuki thongmi singna yamna kupna khanaraba tungda sahi asigi January 26 ta pangthokadoriba Republic Day gi thoramasida district asigi praja sing saruk yaminadana ba nolukna haijari balna ngasi thamjari wa phamasi anti national oi haina sarkarna lobiganu aikoi gi hakpuna matpi khraba miyam gi kholauni wakatni haina lobiyu haina su Devasana makhata na phongdokhi Paugi Mipamada Balgi Secretary T. Bikram, Vice President K.S. Dharjit Amadi Atay Member Singloyana, Bal Women Wingi Tomi Kayasu Saruk Yaki. Go watok misi mina mayam se masigi marak sida hauzik mapung na hari basi Bisnupur district na masing paidagi hena yam simba scenario sida sigi phibam sida Bisnupur district sigi manungda lairiba praja koi khwai khudimak adum labari public day celebration gi masigi observance ase masi koi saruk ya zararoi haidana koi na ba na miyam da noluk sabani
Kabui Gaan Ngai Malem Gileba Kayada Pangtok Nabagum Manipur State ki thakta Kabui Gaan Ngai ki thoram pangthokre Spirit Love Everywhere You Go haiba thimda Kabui Union Manipur na sinduna Kaisamthong Kabui Kailongda thoramasi pangthokhi Kabui Gaan Ngai ki thoramda Moirang Assembly Constituency ki MLA Thongam Santina atheba mitunglen oikibagloyena Kabui Customary Council President Kamchom Gamumai Kabui Manipur University Department of History ki Head of Department Retired Professor Enjoy Kumar Maitai Lipungi Thabural M Pramod Yauna Lamdamasi Civil Society Organization Singilu Singba Kayasu Tharamaduda Saruk Yaki Tharamaduga Marilena MLA Thongam Santina Hai Haukiba Moirangi Puwari Singda Maitaiga Kabuiga Tatna Thanaba Yadaba Kaya Leiri Moirang Kanglairol gi matamda Kambabu Samu Khongyet Thuduna Hatnaba Honarambada Maitai Maiba Singna Yengba Ngamkhide Matamaduda Thangjing Singda Leiba Kabui Salang Maiba Kauduna Salang Maibana Khambagi Thawai Mi Kauduna Khambagi Thawai Kankibagi Wari Leiri Masigi Sumathakta Maitai Ningthaugi Lengak Lon Khudingmakta Laitingi Oiba Mateng Panglaktuna Lakhi Asigumba Asetpa Mari Leiriba Kayasi Hoziki Mirol na Ningsingba Tangai Phade Haraduna Kabui Salang Maibagi Khubam Mangdana Thamnabasu Aikhoi Punna Honaminasi Haiki Loinana Isagi culture identity haibasi Isana Ngakchagadabani Matam Adudada Mitopna Henzinba Ngamloi Haiba Wapamsu Phongdokhi Nakalamaromda Tharamaduga Marilena Kabui Union Manipur ki President Dr. K. Hira Kabui na phongdorakpada Phurup ama mioiba ama sakhohan ba haibasi Phurup adugi khwaidagi maru oi Gaan Ngai haibasi Kabui Phurup ki oina yamna maru oiba kumai amani kumai asna Kabui Phurup ki chatna kanglon laining laison miyamda sak taklibani asigumba numit asna lakpada lamdamasta leminari bigel homi khudingmak nungsi chanaba aikhoi amatani khanduna hingminasi haiba waphamsu phongdokhi haiba wakalon achi thamjage handak gangai sina khogi tangdu leita daba manipur da thodi ba aikhoi yahromi bo mahange tawri ba do aikhoi ishorna ojik maiba singbada PAODAM kharapi bo asina doctor bani mamai da de khoina bijoy oirakani joy guri afebo oirgani haiba wahi che thamjarga ai losi State level ki thakta Gaan Ngai committee Longjang na sinduna ngasi Nonya district ki Longjang Thangal village da Gaan Ngai ki thoram pangthokre Tharamaduda Jelarongpui committee ki miyoi singna nat kyoiba phajaraba jagoi kaya utkhi Tharamaduga Marilena Tamenglong Assembly Constituency ki MLA Jangmelung Panmai na athebe mitunglangi warol piraduna hai Rongmai amasong Kabui Kangluk ani asi nat amadi lining laisonda manaba kangluk ni Gaan Ngai kumai asi Christian lining satpak khaktana pangthokpa kumai nate Jeliarong community singna sing amasong tangmi mafam sing Assam Nagaland Amadi Manipur na singaw pamsingda Gaan Ngai ki kumai pangthokna lakli Gaan Ngai kumai asina Jelerongpui tribes ki manungda ngasi nungsi chanaba hengahan ba kumai amani haina phongdokhi It's just a name. But hai CPS on Zhang Hao Bao Zhe Hian Long Bus adjustment on Zhang Day hai. Yani wo khana day. Zhang Kuna na day. Ani Kabui na day. Nang yin yin long na day. Khana day yo. Kim Song Kuma. Kangan kha kha ni hai. Long zan lo tin ko. Kabam khai lai. Zan ko na. Ani convenient kong zan ko na mo kai lo kan do hai ni hai. Ani history ja ko to pai na ne. History ja ro ba khana hai. Manipur ki lengak asida mathau masak khangba lengak ama oidabadagi ngasi Manipurda sahi tere khuntakpadagi hena waba tangkak amada laklibani haina Kakching SG MLA oiramba thabaktagi potharaba IAS Yengkhom Surchandra na phongdokre
Wafam asing asi Library and Information Center Kakching gi mipun sangda Liberty Theatre Kakching na Chief Minister's Artist Singi Tengbang CMAT gi sen gi tengbang bagaloina Manipur lenga ki Art and Culture loisang gi training with new production scheme gi makhada loi thakraba Manipur the colonized Manipur haina mingthon ba drama utpagi thoramda athoiba mitungona saruk yaraduna phongdokhibani Surchandra makha taraduna hai drug pizaraga nisha khara pizaraga natraga sel khara piraga ngai haki nungaibada tauduna aikoina aikoigi mihut khanbada soikhibadagi ngasidi palibalengak asi loilam lengak tagi hena sathiba lengak amada lagle palibalenga asi masagi state na ngak libra natraga delhi na ngak libra haibadu mathongmara mata khangdre Unified Command gi chairman si Kuldip na oi amu hai Unified Command gi meeting toragana hek CM Biren Nasir hek loba mathong marang amata khangdre mioi sani he na sian kre singkhong singya da lo ubang amsilaktre palibalenga si kukilal hobana palibra mapandagi sanglakpa sifai singna palibra haibadu wakhal taraktre manipulenga asna matik mathongna leina Mathau masak khanga thabak tawbalenga ama oiduna thokliba wathok asi athubada loisenba matam oire haina phongdokhi mga satrusri mi har bagi saiku thau yo satya mi har bagi sini oh nitige ngayok sa pude liba nga par hatu bansene this government sina competent mi kharat tawga pedal tawga masi ri dili ga tanda masi koi dusin ba na dele koi kaya koi na koi lui thap sak man koi ka pening ne koi punsi lui lam dagi hena sati ba hen wow punsi ne koi mathim sas ne ka pening ne na asi dharma si Liberty Theatre Kakching gi director Uttam Kumar Naure na lamjim lamtak pa amasung ningthemsa haimona iba drama loisan kraba Manipur haina mingthonba drama utpagi ngasigi thoramadu mamang sahi gi me ahum dagi horakiba kangluki rang asida Manipur gi apunbagi lamkhai amasung saktam ngaknabagi damak thawai kat kraba thoba amasung athobi singi maphamda miyamna mina ani tumina leptuna ikai khumna utuna hogdokhi Thoramaduda Yankhom Surchandra Thabaktagi Potharaba IS Hana Kakching SG MLA Oirambana Thoba Mithung Yambem Satya President Liberty Theatre Kakching amasung Khetri Bir Sahitya Academy Award na khana mithung oina saruk yakhi Tha sigi tarani panda Bisnupur district in Ningthokong Kha Khunauda Kuki militants na mihati na hatok pikraba oinam bamonjao maitei sahi humputaret apokpa laikhidraba oinam nokul maitei oinam manitomba maitei sahi kuntrani thoya apokpa oinam bamonjao maitei thiam somendro singha Jahi Yankai Teret Apokpa Leki Drabatia Mani Babu Singha Amadi Ning Thousam Nabadip Maitei Sahi Nipu Apokpa Leki Draba Ning Thousam Siam Maitei Gi Sem Kiba Joint Action Committee Against the Brutal Killing of for Innocent Farmers by Kuki Narco Terrorists Ka Manipur Lenga Kayanaba Mapurak Padagi Thawai Yaw Draba Haksang Mari Ngasi Rims Hospital Gi Mok Tagi Aroiba Mathau Mangam Pangthok Naba Ning Thau Khong Kha Khunau Tamna Puthakre Laikhidraba Thoba Marina Mayum Maikai Tamna Puthabadu da Lambi Nagyata Miyamna Laisu Katunai Kai Kumnaba Utki Misi Aduga Marilena Semkiba JSC advisor Irengbam Debadas Nahai Hawkiba January Tarani Panda Kuki militants ng Tamtina Hatok Pikraba Ning Thokong Kha Kunaudagi Misam Marigi JSC Manipugi Chief Minister ga Unaduna Wari Shanaraba Tungda Point khara thamkibadu yanaba purakpadagi laikhidraba misa marigi haksang ase rims ki moktagi loduna makhoigi aroiba mathau mangam pangthoknaba lokhibani laikhidraba thoba marigi haksang ningthau khong kha kunauda leiba public ground ga thangnaba mapha amada leiron salagani loinana lenga kayana ki wafam singa thuba matamda lenga ki maikaidagi thabakta onthok pibaga loyana laikhidraba athoba marigi maphamda je sinasu awaba phongdokhi Tang Tarak Nipan Sabon Numit Harvin Minister Yana Tam Tiraba Kuki Narco Terrorism Makuta Fulai Matik Sana Paramatunga Tam Tiraba Monga Micham Para Maribu Tokun Makutale having Matagumna Amna Tina Hatoki was a CMA Shamjara Matunga Haiba Mihat Basinjit and the Pew Amati Makal Makaki education to Sansil Lagakoi Tatarapani Adubu Sarkar the Kuna demand Yamuk put Hamjaro Matunga, a way had about
थमजरग लाक्सबनी अदुबु ngasi mamang da kun thamjagriba demand sing adu maraktagi demand khradi akoda pibirani haibagi thajaba kya muruma sarkar gi side di thamakna maram orakanda akoi ngasi se asiba hakchang sing se koi state ki level da athuba ama una kona sakhanga matung लम्फेल पाते लेबा केंद्र विद्यालय नंबर 1 की स्कूल कैंपस ता परीक्षा पे चर्चा की मनुंग चना महिरोई सिंगोइबा लायक प सांगदमनबगी थरा अमा पांगथोखरे थरा मदुदा जज ओइना पेंटिंग डिपार्टमेंट के लेक्चर ओइनाम तिजेन हाउबम देबब्रता एप्लाइड आर्ट डिपार्टमेंट के लेक्चर कोंखाम दिलीप कुमार अमसुंग केंद्र विद्यालय नंबर 1 के प्रिंसिपल विश्वनाथ नमरामसु सरुक याखी यूनियन मिनिस्टर एजुकेशन गवर्नमेंट ऑफ इंडिया की पौताक मतुंगिना इंडिया की प्राइम मिनिस्टर नरेंद्र मोदी ने इबा द मंत्रस हाइबा लाइरिक अदुदगी मपुंगोइबा थीम दा पांगथोकपनी लायक सांगदमनबगी थरमदुदा तोंगान तोंगान स्कूल सिंगदगी लाकपा महिरोई चाम हेनबना अथोय हेन तनाबा दुदा सरुक याखी थौबाल खेत्री लेकाई मसिंदा लेबा ब्राइट फाउंडेशन स्कूल की तरह मंगारक चुबा सही की नुमित एनुअल डे अमदी तोंगान तोंगान बा अवार्ड चिंग येनथोकपगी थरंग असे स्कूल असे कैंपस ता महिरोई सिंगना पांगथोकपा मखल मथेल की थरंग कया गलोयना पांगथोखरे सही की थरमदुदा जोन 3 थौबाल की जोन एजुकेशन ऑफिसर अरामबम अनिल कुमार सिंहा MES नाथोब मिथुंग ब्राइट फाउंडेशन स्कूल की चेयरमैन कम MD जॉय सिंह ओइनामना थरम मपु अदुगा ZEO जोन 3 थौबाल की डिप्यूटी इंस्पेक्टर स्कूल निंगोंबम राजेन अमसुंग मोइरांग कॉलेज की रिटायर्ड एसोसिएट प्रोफेसर युमखाइबम मोदुना अखनब मिथुंगलेंसिंग ओइना सरुक याखी ngasi gi sahi gi numit thoram adugi saru amoina school asigi mahiroi singna puthokpa model sing utpa science exhibition amasu ngasi gi mitunglen singna hangdoktuna miyamda yenghanki tongan tongan ba state amadi district ki thakta pangthokiba sangdamnaba singda makok mathang tarakiba school adugi mahiroi singda amasung CBSE class 10 exam da thoidoi hendokna mai paklaba mahiroi sing school ki topper sing amadi oja singda trophy mementos medal amadi citation sing su ngasigi mitunglen singna yenthokduna pungning thawatki tharonggi charu ama oina school asigi mahiroi singna tongan tongan ba cultural gi oiba jagoi sei sing mana haijaba sing miyamda utki लाकलिबा साइसा लिसिंगनी कुनमरी की जनवरी कुनमंगा की वक्सिंग थागी थाबुम थानिल निमिता चाही कया की ममांगदगी पुरुक चौबी इबुदौ पाखंगबा थौसिल लुपना सिंधुना पुरुक चौबी इबुदौ पाखंगबगी मफमदा हाइकलेक तंबगी थौरम पांथोक्तुना लाकपादु हंदक सही असिगी ओइना हौजे हौजे मणिपुर ओइरिबा तंगदु लेता दबगी फिबम असना मरम ओइरगा लाइगी सोइदनबा थौसिल लुपना तंगाई फदना मैरा कतुना लेबाक असि तंगदु लेता बलमदा अमा पुरकनबा ईश्वरगी मफमदा थौनिजबगी थौरा अमा ओइना पांथोक्लगनि हाइना पुरुक चौबी इबुदौ पाखंगबा थौसिल लुपना खुयेक पीदुना थादोरकपा सेरल अमना हाइरी सेरोसना मखा तारदुना हाई महौसागुम इसै नोंमाई तौदुना लाइगी थगल तौरंबा अदु हंदक सही असिगी ओइनादि तौदबा इसम समना लाइगी थबक थौरंग खक्तमक तौरगनि हाइनसु पुरुक चौबी इबुदौ पाखंगबा थौसिल्लो कोंगबो सेकोल ताखोक मपागी थौपुरेल ओक्रम मंगले मैतैना खुयेक पीदुना थादोरकपा सेरो असिदा पल्ली border town moreda kuki khulai paiba singna thamlambani haina singnaba IED bomb ani mathang asoyangam yaudana pokhai hankre bomb adunga se yuk more ward number 8 new more town gi mapham kharada security force singna patrolling chatuna thiba humba chathabada kuki narco terrorist singna thamlambo oigani singnaba sakti lairaba IED bomb ani phangbangam kre loyana new more gi gate changpham manakta su lethot bomb yauna atai polang kharasu phangbangam kre hairi ba sakti lairaba IED bomb ani adu amana ayuki pung 12:40 tabada more custom preventive force ki office mamangda aduga atopa bom ama aduna ngasi numi yungba matung pung 12:35 rom tarak paduaida tata DI more town parking the security force singi bom expert ki kangbuna soyangam yauduna pokhayan ki hairi nakal amaromda numi kharani gi amangda border town moreda ahemba central force ki amadi state force ki personnel sing thajin ki baduna ningthina mathau tawba hokre ngasi ayuki pung 6 tagina mapan phauba curfew komthok lingai manungda more gi mioi kyana san thanga polam sing leina ki haujik border town more asi khunta lansibaga sapmanare curfew toringai manung मिजा मता मयुम दगी मपान थोना किद्रे लंबी सड़कता सिक्योरिटी सिंह नतना ते तोपा मियो मत उबो फंगद्रे हाइरी
मे अहुमदगी हौरखिबा इरांग असना मरम ओइरगा मैतैगी चर्च कया मै थाखिबदुदा मैतै क्रिश्चियन चर्चेस काउंसिल मणिपुर MCCCM ना सुप्रीम कोर्ट चर्च मयामगी लिस्ट पिसनबदा मैतै प्रेसबाइटरी सोसाइटी की ममिंग यौरकपासी यानिंगदे अथुब मतमदा लौथोक्तबा तारबदी मदुदा थोलकपा अफाफतगी टेक्चाक पोंबा MCCCM ना पुगदबनी हाइना मैतै प्रेसबाइटरी सोसाइटी की वाइस प्रेसिडेंट सोइबम नवकिशोर ना फोंदोक्रे ngasi Manipur Press Club ta pangthokiba pawgimi phama da waphamase phongdoladuna nabakeshona hai Manipur da me ahum dagi horakhiba kanglup anigi marakta tholibe irangasna maram oiraga maitai Christian sing church sing amasung kwata yauna lanthung kaya amangata thokibaga mari lena maitai Christian Churches Council Manipur MCCM na koba organization asina Supreme Court ta petition file tawbada church mayamgi list ta maitai Presbytery Society ki manung da leiba maitai Presbyterian Church compound sing maming yauriba si maitai Presbytery Society na yaba ngamloi masigi petition si aikoi society asigi manung da leiba singlop church singbo Presbyterian Church of India PCI headquarters Silong haina pallaga yauribasi athuba matamda MCCCM na lokthokadabani lokthokdaba tarabadi baduda tholakpa aphafatagi tekchak pomba MCCCM na pugadabani haiki Presbyterian Church compound singdi maming yauriba asi maitai Presbytery Society na yaba ngamloi masigi petition asi aikoi ki society asi ki manung da laiba singlo amagi church singbu Presbyterian Church of India headquarters Silong haina pallaga yausiliba asi athuba matamda MCCCM na lokokadabani karigumba lokokaba tarabadi maduda thokpa afafata daito pumnamak MCCCM na pugadabani Tulihal apun balop tal 103 Tulihal na sinuna miyangyoy bamipa mga si Yaripok Tulihal idiga manata leiba community hall da pangthokre Tulihal Education Association T All Tulihal United Clubs Organization atukoga saminariba club taruk saido TIYDO TMWA KYDO DAMDOT amadi YCCT gi mihut singna saruk yaduna pangthoki bemi phamaduda thama pan phajalak laba irang asida miyoiba khunaida chaitheng kaya piri lana naihat piraba imalebak Manipur butang du leitaba mahusa gi phibam aduda hanje hanna marilena ba singi puning singki loinana Imaleba ki damak ta thawaina pontha pikraba thoba singi thawaina mapugi leikolda ingna jingna thambina basu mapuda haijaki ngasigi mifamaduda edok committee ama oina leiramba talbo mapung phaba loop ama oina semba loyana loop asigi thomi sing khanba haiba warep sing yauna 103 Tulihal da leiriba mipung khudimakna mayai ka bachinjak yauna anti social loiba thabak khudima muthatpa Kanagumbana asigumba fataba thabak kaya si taramlabadi manak nakpa club singda changjaduna wakhal taminahanba karigumba warep asibu thawoidrabadi maduda thorakpa phapata daita khudingmak masa masana pujagadabani haiba warep su yauri Thaubal district ki tentha zila parishad ki member oriba khangemba ongbi manishang mapuroiba KS Priyoji ki yum ngasi ayu pung tara taba duaida masak khangdaba khulai paiba singna akaya toi tholamle thaudo du yaringda phunotuna ngasi nungthil tentha khongbalda leikai gi maira paibi imai bel singna wakat mi pham phangkre wakai phamadu da saru yakibi laistram memsa na phungdorakpada asigumba leba ki luraba tanja asida miyangi mihut ama oina leiriba miyoy amagi yumda adusu ayuk nungthilda changlakuna akia khanthon ba yung kai thugai biramba haibasi leikai gi maira paibi lupna yaningde asigumba thodosi lamdamasa leiriba lal holop singna thigat piraga kanana toribano haibasi khangan biyu haiba wafam thamlakhi wakami phamaduda miyamna michamgi yumda akia khangthon biganu aikhoi shanti pami haiba kholau laukhi maramdi mayamjina demand tawbugi mahuta aikoina pamjaribidi club ta mera paibida aikoi lanjigi darkar chigumba ma leire mayam kitang mateng pangbu hairagadi aikoi aphobuda tawjani lana ai woina masta amada changa pradhan da woigera jila da woigera member da woigera demand he hek tawbuje masima de koi tawhon janing daba adu maru woina handak sida imuni ta gotona tholiba
aduga ngale tan nongmai pai dan changakpa ngale tan yung kai thugai ba kai che ko amuk ta naro na yung thugai ka haibdi machine aham baneng khale ko na tajari ji aduna aina media gi thongga thamjani ngadi sigi miwai se karam ba kanana tawbono haibji party leiba manipur da leiba party khuding mana mieng changbi raga seng bol lang bi du puthopi haibji ngarang sangga khraba Ajodhya da saba Ram Mandir da ngasi devotee lak ahum lomna lai khurumba lakna khre yamlama biya maduba soyangam thoktana ba state government official singa thabak lokhaki Uttar Pradesh Special DG Law and Order Prasan Kumar amasung Principal Secretary Home na Garbha Griha gi manung da laiduna yengsinki security personnel lising nipan henbana situation adu laksanaba laiki haina official singna phongdoki ayuk angan bedagi hauduna devotee singa laktuna lai khurumba honaraki Chandigarh dagi lakpa devotee Tajendra Singh na haikibada aikhoi yamna penjaki Ram Lala bu khurumjaba laklibani khanbada pukning haraubana thanki Odisha gi Puri dagi bike ta lakpa devotee amana haikibada Bhagavan Ram Lala bu khurumjana ba kilometer lising amajani kunmari sangba khongja ama lakhi Bhagavan Ram Lala bu khurumjaba phangjabada penjaki chahi changwa sadana laklaba mandir da Bhagavan Ram bu khurumjana ba lakhibani haiki Hauserabda Marayo Pamkana Pijari Hayengi Republic Day gi full rehearsal amasung Arambai Tengol gi meeting ga mari leyana Kangla gi akoibada akanba section tharang lokhatkre Spread love everywhere you go haiba thimda Gaan Ngai gi tharam pangthokre Manipur lenga ka yanaba purakpadagi kuki militants sing na hat kraba miyoi mari gi haksang lawkre amasung devotee lak ahum henbana Ram Mandir da lai khurumba laknaki ngasigidi paudam pijaba matang asilo sinjare miyeng tabiri basingbu amukana khurumjari